Tom TV na exclusive news oina sandokraba Sarangthem Nandababu oinam Kendragi manung sanba Hainobok Namoi Kuldagi Mioi Asigi Imungda ngasi KNTL Manipur na sel oina lupale sing tara amati chana thaknaba Cheng Hawaii na singba potlam sing ngasi KNTL Manipur na mateng pangkhare mateng pangba aduga mari leina KNTL Manipur gi General Secretary Saikhom Ebi Maitaina phongdorakpada lamdam asta lairiba awa ana taraba kaya ngasi phawba KNTL na mateng pangli amadi KNTL gi khuthangda mateng pangbirakli basingbusu thagatpa phongdorakli amadi makhatana su imung asida KNTL na mateng pangkhigani hairi lamdam masida pangthoknaba khwaidagi chawba kumai sing gi manungda Diwali amasung ningol chakobana lakpada kumsi sehigi Miss Aiwa lisingani kun gi winner Joya Sapamna Tom TV Uripokta leiba office ta laktuna yai phapauzel kaya pibaga loinana paugi lamda thabak tawriba paumi singbu phukning thaugat pa oina